Manipur ki Rajya Sabha seat amagi mikhalda BJP ki MLA ningthau leisemba sana jauba mai pakre. Mikhal niyom chumna pangthokte haibagi wakat ECI yokre. India ki mafam amatada thoktaba thawong Manipur da thokle ngasi pangthokliba Rajya Sabha ki MP ki mikhal asi speaker na maning tawre haina Congress na maral sikre. राजनीति की कुम्हाई मरक्ता स्टेट असिदा कोविड-19 पॉजिटिव ओइबा मसिंग हैंगलक लेप्ट्री अपुनबा पॉजिटिव ओइबा मसिंग चट्रु कमरफु माथो योख्रे एक्टिव केस मसिंग चमरीगा हुफुहुमदोय लेडी अमदे ngarangdagi ngasi numidang ram fawbada police amade Assam Rifles ki apunba kangbuna Imphal More lambida lupa crore ahum henbagi drug amasung tanglaba hidak ya flat pangamkhre News meeting tabiri bising bungangum Priyana taram nokcha bagaloina na pau sandong pijari Manipur ki Rajya Sabha seat amagi mikhalda BJP ki mirep ningthau leisemba sana jauba mai pakre akanba section thorang amadi tongan ba rajniti ki saklon kya galoina na ngasi singmairong da leiba Manipur Legislative Assembly ki committee room da Rajya Sabha seat amagi vote adu thadana ki ngasi vote thadana baduda mikhal asige returning officer na thokiba lista Andro AC ki TH Syam Kumar Nauria Pakhang lakpa AC ki S Subasandra Tamenglong AC ki Samuel Jendai Henglef AC ki TT Haukip Kakching AC ki Y Shut Chandra Thangge AC ki T Robindro Amade Kumbi AC ki S Bira lista yaukhidabaga loinana MLA Yangkhaini thoina vote thadana ki ba vote aduda BJP amasung Congress ki maikai makhoi gi oiba wakhalon sing puthokna duna vote ka ba yabagi masing panaki adubungasi vote thadana dringai mamangda Manipur High Court na ngarang takiba raigi ona taina bada Speaker Tribunal na disqualification case mayokna riba Congress ki MLA taret ki manungda ahum amasung thanga kendra gi MLA Tongbram Robindro disqualify tawki aduga lemhoriba Congress MLA maribuna disqualify tawkide Laingak pairiba BJP ki candidate ningthau leisemba sana jawba amasung Congress ki mirep Tongbram Mangibabu anina lamba tongna kiba mikhal aduda BJP gi oina mahaki maikaida NPP ki MLA mari LJP ki MLA amana sawatki aduga Congress mirep ki maikaida NPP ki MLA mari independent MLA amana sawatki ahanbagi oina mirep anina vote masing hairap manana chatpagi oithokpa leirambadu vote thadana loiraga masing thiba hawba matam fawbada BJP ki mirep na kaba yai haina social media da viral chatki amarom dangasi pangthokiba mikhal adugi matangda Congress ki MLA ke Mega Chandrana TOMTV da phongdo kibada India gi mafam atai da thoktaba thodok amangase Manipur da thok speaker na masagi aningba pamba tawre haina pin da phongdo ke MLA na makata araduna thangge kendra gi MLA T Robindro bo disqualify tawriba si angakpane masigi mathakta speaker Y Cam Chana bo thada kiba sisu mikhal gi chana kanglon gi mayoktane maramaduna mahak na thada kiba board adu invalid ohanana ba mari leinaba singda case file tawkhre vote thadabada BJP da thadaba ani invalid se akhoi gi speaker gi Mr Khemchan masu invalid oire the election commission ki guideline gi matungi na ma vote thadai adagi singam thang hauki BJP da Congress BJP da vote thadai adu targasu magi election model code of conduct to adagi guideline to adu violate tawe adu moise hojik adagi vote se piraga adagi guideline gi matungi na hoi vote se voting se tawdaba aduna moisu invalid oigadabani adu akoi hojiki polling room gi election commission gi authority desu hoi complaint tawre adagi adu mathakta adagi national gi level da hoi hojik already we had filed adagi masigi invalid ohan view haiduna ko election je mokoi masing thibi hon bigunu adu mathakta aikhoina masing ji ngasigidi aikhoina masing heli mona angakpa phangna moina aikhoigi mi singse masi changdana ba disqualify tawna ba khona ba honorable MLA Robindro bu disqualify tawrisi ke sambhaw khoi ta gi chu leite adu heta disqualify tawe moida support tawdena is a very wonderful is a very undemocratic
अमरोमदा ngasi मिखल अदुदा डिस्क्वालिफाई की केस मायोकनरिबा लोइनना हाई कोर्ट ना ताकिबा रायदा असेंबली चंगबा यारोय हाइकिबा वांगजिंग टेंथा केंद्र की कांग्रेस एमएलए पाउनम ब्रोजेनबो ngasi हाई कोर्ट के डबल बेंच ना असेंबली चंगबदा अयाबा पीखिदुना वोट थादके टॉम टीवी दा फोंदोखिबदा एमएलए पाउनम ब्रोजेना अखोय पुमनमक एमएलए ओइरबसु आइन की मथक्ता लेते स्पीकर ना पीबा रायसु इनबा ताबने चप मानना हाई कोर्ट ना ताकिबा रायसु इनबा ताबने हाइकी एमएलए अखोय के राइट तो हानादी अखोय तरेत किदी हानादगी अखोय सिंगल बेंच हाई कोर्ट ना चंगबा यादबगी लेबने दु ngasi डबल बेंच ना हांगदोक पिरे एमएलए मगी भोट थादबगी हक तो पिबिरे हेक फंगबगनी मसी पुंगनी मखाइद हेक फंगबगैना भोट थादब चंगजरिस मसी अखोय सु ngakpani अखोय सेम केस ने अखोय पुन तरेत सि पुन थेंगनमिनाबनी अदुबा अहुम अमदी अखोय डिस्क्वालिफाई तौद्रे अहुम अम तौरे अदुगा आइसु हौजिकता हाना चंगबा थिंगबा थममदु लथोगा हौजिकता ला थाजदरिसि अखोयदी कोर्ट ना हाइबसि अखोयना दुम इनगदबनी अदुबु ट्रिब्यूनल अमना हाइबसु अखोय इनगदबनी दो अखोयना खितंग ngakpबुदि तोंगान तोंगान जजमेंट सि पुलप थोकपिरकदरायना खामने दो तोंगान तोंगान थोकपिरे अदुगी मनुंगे मरमदि अखोयसु ताद्रि कोविड की लाइना की क्रमायने कोई हिंगदगे क्रमायने तौबदगे लेबे मतमनी तंगाई फदबगी पॉलिटिक्स राज्य सभा के इलेक्शन लापगे कोई तौदे यादना तौरबनी अदो प्रजा मणिपुर की प्रजा फ्लेम मन लापीगनी अदो कोई हुजी कोविड थेने नबा कोई अमुन कोई थोंदा बहोरनी अदुगा नोनिनी खतन आई मांगजरु कोविड की मरी लेने बथबक की खतंग आई नाथै रुबसे मदुगी नंता हान बदा मणिपुर की प्रजा यामना ngapi na bahijari ani subada majority natraga minority hebse amuhana hainabagi mathau tadre ngasi tawri basi yamna tin candidates ni congress na puthokwa ma aduga bjp led government na puthokwa ma maside de bjp led government na puthok chariba akhoi ining tho titular king na unipan phange aduga congress na kunmari phange masina yamna clear hoina kari kanana kari werige do khanga leira madon yam kunna saningde aduga ai masigi damakta akhoi mai पाबी बसे मणिपुर की प्रजा मैम अखोई सरकार से नुसीबीबा सपोर्ट तौबीबा मदुगी कोऑपरेशन पीबीबदगी ngamjabani aduga maroina अखोई इनिंग थौदा बीजेपी की कैंडिडेट वोट पीबीरिबा एनपीपी की एनपीएफ की अतै अतै लेरिबा मैम पुनमक लोइना इ थागतचरी अदुगा अपोजिशन की एमएलए सिंग माइथि होरगसु यामना हेल्दी डेमोक्रेसी म तौदना इलेक्शन थादनदना यामना पीस होइना तौबगी दमक्ता all the member epunoku thagachari aigidi yamna nungaiba mikup haiba tare maramdi kainoda aina ngasidagi sahi 15 muk aina leibak sigi nena singtamgi aina angamba khara chenje adubu chelaga su aise thoidongna aingonda power leitaba aduga sen thungi phibam wabani nai kaisu leibak miyam gi damakta de ai masak thokba thawak tawba ngamgide anu handaki sigumba akogi center gi leader sing अदुगी स्टेट की अखोगी लीडर सिंह मरुना ऑनरेबल चीफ मिनिस्टर श्री एन बीरेन मागी काउंसिल ऑफ मिनिस्टर सिंह अदगी मागी ऑनरेबल मिनिस्टर सिंह लोनना अदगी एमएलए सिंह अदगी अखोगी अतोपा अखोगी एनपीएफ की अखोगी लीडर सिंह अदगी पार्टी की अखोगी प्रेसिडेंट सिंह बम अखोगी लोना अखोगी मयाम पुनमकी समना हाबद अखोगी मगी कार्यकर्ता पुनमक अखोगी पुनमकी मपानदगी ngasi sumaina aina mai pakpa phangjabse aina matam sangna tawba ngamakta mayamdo ai handakti tawba ngamgadra haibagi achetba thajabadu da ai yam nuaiba amasung haraubado ai फौजे हाइबा चाही मंगा की ओइबा राज्य सभा की मेंबर हाइबदी एमपी ओइदुना स्टेट असगी मियाम की दमकता थबक तौगनी हाइबगी वफम सिंग लेरिबा अखोगी माइ पाकलबा लेसेंबा सना जावना फोंदोली तौबदबो हाइबा थबक सिंग असे अखोइना कदाय फौबा तौबा अमसुंग तौदबा हाइबदुदी सही मंगा असिदा अखोगी एमपी ओइरबा लेसेंबा सना जावना तौरकपा थबक सिंग येंबा तारी नकल अमरोमदना हाइबा एमपी ओइख्रबनिना हौसिक लेरिबा इनिंग थौगी फम असे करी फिल्म द लाकदगी हाइबदुदी अखोई पुना येंमिनबा तारे कैमरा पर्सन संजोय लोया नरेश शरद लोइनदा अखोगी सनागा लोइनना पाउदम जरिबा नबकुमा खौपम टाइम्स ऑफ मणिपुर इम्फाल मखाताना हौजिक मिखलगी फल हाइदोख्रबा मतुंगदा ओइरिबा सक्तम फिल्ड लेरिबा अखोगी पाउमी नबकुमार खागोपम अमसुंग याइफबदगी मिनौबा पाउदम फंगबिगनी
ngasai euk pung mapandagi haukiba adunglaba manipur gi sit ama labor rajya sabha gi mikal asida ko khoi BJP gi oina thagaliba leisem sana jawba loinana congress gi mire oina thagaliba khoi gi ti mangi babu ani gi marakta lamba tawna ki ba adugi chap chaba khoi fall phangmangam le hairiba election asida BJP na thadokliba leisem sana jawbana vote masing kungani pan loinana congress party na thado iba ti mangi babu na vote kunga mari phangduna chahi manga gi oiba rajya sabha gi sit amagi asi leisem sana jawbana phangduna chahi manga asida MP oina state asigi oina tongan ba thabak sing maipuna na thabak tawgani haibi wafam sing leisem sana jawbana phongdorli hausik oiriba fibam asida MP oiraba khoigi maruina leisem sana jawbana state asigi maruina singta manigi marakta hena nungsina nabagi akhoi ahan ba khongthang oigani haibi wafam sing thamlaki nakalamoromda akhoina uba khoigi report ki matungina maroina congress amasung BJP anina akanba lamba tawna ki ba sida BJP ki side punna MLA kunga taruna vote thadaki loinana congress ki side ki so punna MLA kunga tarukna vote thadana ki amoromda hariba sit humfu leiba asida MLA Nipana disqualification taugram matungda lehoriba yankhai ga nithoi gi manungda BJP kuntaruk amasung congress ki kuntaruk asigi manungda cross voting na maram orakanda BJP na thado iba mirep lesem sana jawbana sahi manga gi ba rajya sabha gi sil asigi damakta fangkibani akhoi mai paklaba matungda lesem sana jawbana state asigi oiba yaifana ba thabak tawram sing paikhat kani haibi wafam thambaga loinana अखोगी लेबाक मियाम की ओइबा याइफनब थबकसिंग तौरकनी हाइबगी थाजबा थमलके कैमरा पर्सन खोगी सना शरद नरेश का लोइनना पाउदमजरीबा नबकुमा खागुपम टाइम्स ऑफ मणिपुर इम्फाल थागचरी मखा ताबा पाउदा स्टेट असिदा चलिबा पुंग कुनमरी असिगी मनुंगदा नौना नुपा निफु माथोय अमसोंग नुपी कुंट्रा मरी पुन्ना मियोय हुंपुतरा मंगा कोविड-19 पॉजिटिव ओइरे ngasi कोविड-19 कमन कंट्रोल रूम दगे मणिपुर लेंगा की हेल्थ डिपार्टमेंट के एडिशनल डायरेक्टर अमसोंग स्पोक्सपर्सन डॉक्टर खोइरोम शशि कुमार मंगांगना थादोरखिबा चेरोल अमना रिम्स की VRDL दगे टेस्ट तौबदा हुंपु माथोय अदुगा जेनिम्स की VRDL दगे टेस्ट तौबदा तारा मरी पुन्ना मियोय हुंपुतरा मंगा कोविड-19 पॉजिटिव ओइरे मखोय सिंग अदु चांदेल डिस्ट्रिक्ट दगे अहोम चुराचांदपुर डिस्ट्रिक्ट दगे मरी कामजोंग डिस्ट्रिक्ट दगे अनि सेनापति डिस्ट्रिक्ट दगे तरेत तमेंगलोंग डिस्ट्रिक्ट की कुनगमापन उख्रुल डिस्ट्रिक्ट की कुंट्रा मखोय पुमनमक हौजिक कोविड केयर फैसिलिटी सिंगदे थमदुना कुपने यंगसिनबा हौख्रे अमरोमदा ngasi रेम्स तगी मंगा अमसोंग जेनिम्स तगी तारामरी पुनमियोय तारामापन नेगेटिव ओइबदगी डिस्चार्ज तौख्रे नौने हेनगेलक्लिबा अमसोंग नेगेटिव ओइबदगी डिस्चार्ज तौख्रबा मसिंग असि थारगा हौजिक स्टेट असिदा पुनबो पॉजिटिव ओइबा मसिंग 440 यौख्रे अदुगा मियोय चनिगा तारानिपाना फगलकपदगी डिस्चार्ज तौखिदुना अपुनबा एक्टिव केस मसिंग चमरीगा हुफुमदोय लेरी हौजिक फावदा लाइंग चथबदगी फगलकपगी चांगचादा 39.8 अमा ओइरी अमरोमदा यूनाको कोविड केयर सेंटर दा इंटेक कैपेसिटी चनिगा 43 हेनगतख्रे आसाम राइफल्स नामियोय अमदगी लुपा क्रोर अमा हेनबगी ब्राउन शुगर फारे मोरेदा लेबा निफुम दोय सुबा आसाम राइफल्स नंगसे योग पुंग 10 रोम ताबा मतमदा इम्फाल मोरे लंबी की KLP मनाक्तगे मियोय अमदगी ब्राउन शुगर अमदी WY टेबलेट क्यागा लोइनना फारे फारबा मियोय अदुदी सोनकोफाव वाईफाई चही कुनगनिपान अपोकपा खुबजानगम वाईफाई कवी टेक्नोपल डिस्ट्रिक्ट की SM लांगजोल विलेज तगिने हाइरे ngasi fagalakhiba brown sugar adu punna packet हुंपुतरेनी अमदी अपुनबा ग्राम चनिपानगा हुंपुतरा माथोय रोमनी WY टेबलेट पीस मसिंगना लिशिंग अमा ओइखी अमदी मालेंगी कैथेल द पुना लुपा क्रोर अमगा लाख हुंपुतरा लिसिंग हुंपुतरा निथोय रोम ओइगनी तुंगदा फारबा सोनकोफाव वाईफाई ngasi nungthil polam sing aduga konana ain goiba makha taba thabak sing paikhatnanaba मोरे पुलिस स्टेशन द खुसिनाख्रै अमरोमदा ngarang numidang athengba pung 12 rom taba matamda मोरे पुलिस अमदे मोरेदा लेबा निपुम दोय सुबा आसाम राइफल्स के अपुनबा टीम अमना अकंगनबा पावमा फंगबदगे इंडो म्यांमार बॉर्डर मनाके हॉलैंड फाइट खुल रोमदा लाकपा मारुति इको वैन अंगोबा मचुगे रजिस्ट्रेशन नंबर MN06LA0212 गाड़ी अदुदा चेक चथबदा इंडियाना साबा ममल अतांगबा मखल की तोंगान तोंगानबा यामनबा हिदाकसिंग असिबु नारोंदा म्यांमार दा पुसिनबा होनरंबदगे गाड़ी अदुदा लाकपा मचिन मनाव अनिगा कोनना फारबा मचिन मनाव अनि अदुदी मोरे मनाकी हॉलैंड 5 विलेज तगी थांगमिन लान तौथांग चही कुनगनिपान अपोकपा यामथोंग तौथांग अमदे लुनमिन थांग तौथांग चही कुनग 8 अपोकपा यामथोंग तौथांगनी
मखोई अनिदगी फागलखिबा हिदाकसिंग अदु कैंसर अनाबसिंग सिजननबा हिदाकसिंग याउना अतोप मखलगी अतांग हिदाकसिंग हाइरे अमदी हाइरिबा हिदाकसिंग अदु चौराकना लुपा क्रोर अनि मखाइरोंगी ममल ओइगनी हाइरे फागलखिबा पोलमसिंग अदु कोनना मियोय अनि अदु मोरे पुलिस स्टेशन द सिनख्रे ngarang numidang pung taret khare helakpa matamda su Imphal Morel lambi ge khudeng thabida leiba kunsuba Assam Rifles na da grey machugi Maruti Suzuki Coven registration number MN06 LA3715 amada check chathabada gari adugi manungda Myanmar rongi win churu packet kaya ama yaurambadagi miyoy amaga konana fare faraba miyoy adudi L letko pau baite chahi kuntra taruk apokpa ke khomsai baite tenglopol dagi ni haire Faraba win churuf adu puna packet lising mapan ga chamanga oike tungda miyoy adu ngarang numidang atheng bada more police station the sinakrai lamdam masada leiba lanai mahai loi sankhara ge authority singna kumchi sahi ge class 11 tamnaba online registration amasung admission thasi gi tarani panda loishin khiba adu bukanglei park students association akan mamong da yaning da phongdokre Koyathong da leiba mahiroi lof asigi mayai loishengda ngasi pangthoki ba paugi mifam amada KSA gi HRD secretary Roman Soibam Chana Lanai Higher Secondary School kharana class 11 gi online registration amasung admission bu thasi gi tarani panda last date ohen kibasina leiba ki oiriba fibam masida mahiroi singi mama mapa singda chauna khudong chada ba mayok na hale haiki Roman namaka taraduna bosham na loba SSLC examination gi falasi thasi gi taramanga da lauthoki bani Fal lauthoki ba matung ikan Canada na thasi gi tarani panda admission gi last date ohen ba haibase angak pathawong ni manungda kari aron ba agenda leiduna chatharakli ba thawong no pumnamak asina lengak na piriba standard operating procedure SOP tugaiduna mana tawning ba tawre hiramasigi matang da maru aina chenari ba Harvard school na Laibak miyam khangna sengdokadabane amadi mahiroi singi hakngot pa yaroi housing makata na hiramasida loop asina ahen mamideng chengduna school singna chethari bathabak thaurang sing yengsin ba horagane amaronda CBSE gi class 10 gi falsu housing fawba lauthok tribane fal lauthorok pa matungda mahiroi singna karamba fiba mayok nagani haibasu khanthaba phai maramaduna mahiroi amadi mama mapa singda chauna khudong chada ba mayok na haliba Lanai Higher Secondary School singi thawong ase matam lainingai lenga ki mari leinaba authority na akan mamileng changduna thabak paikhat piu haiki Kogi Manipuri ki mapanda hana chalamba du hojikti leiba covid ke lai chalasina mar kanda han lemeba mapana chalam missing adu su koi Manipur dum tamjabagi khong samo su legado mar kanda kogi lengak na haiba hojik class 11 tamgodo mairo sing asik tamangta hena special baiba khongtha malokon bagi mifam ma natragana Kopuna Pamina Biabagi, Rumatang, Pibiragadi, and Noise private school sing a single tongue at Tamlakanda, government go best will Katanguina, Pangarang notification Tokibas in Wayade, Yaragadi, Laiva private school sing a Sisu, Koi Council Makadi, Flition to Lavina, Koi education essence or higher private school sing a Sidamakis and a Kanun sing a Duga, Tawaya Baduga Yadaba sing a Duso, Makokis Hatigi, Pontalan Biga Pamba, Kesi Makatagitan. Ngasilum Tilpung Ama Makairom Taba Matamda, None District in Manung Chenna. Longmai Part 1 da leiba nupa macha machin manau ani khulgi pukrida iroibada iraknabadagi laikhidre hairi laikhidaba chin manau ani adu ar jendaingam chahi taret rom suraba macha nupa pauthangwang amasung chahi mangarom suraba manau nupa tarkhai pongni hairi paugi marathana tenda break amalaujari Brilliance School Malom Higher Secondary Exam da second position yauna position holder kaya puthokraba Brilliance School Malom Tulihal Makhana Hozik Oidiba COVID-19 gi yengjaraga handak chahi gi class 11 science amadi arts ki admission fee logjararoi ikai khumna jariba parents amadi guardian singna June gi tang 13 tagi kun fawgi manungda registration tawbiu aikhogi website www.brillianceschool.org Natraga, I call your contact number
96121714646. Royal Academy of Science. Haukiba chahi kayada higher secondary examination da position fankraba mahiroi kaya puthokiba tenatana IS officer, MPS officer, MFS officer amasung medical officer nifu hena puthokraba Royal Academy of Science ki 2021 session gi oina class 11 science taming chananaba online registration ki process haujare. Tamningba mahiroi singna Royal Academy of Science ki ozakra ki phone number sing pijari basida contact tawbiru. Mobile number 9436428036 9856159268 8794213897 98561488080 8257956602. Ichabu mahi tamhanba haibasi mama mapa singna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lamjingbai oiraba mahi tampham ama oiriba khwaidigi chunaraba mafamda semgatlaba CBSE the affiliate toba higher secondary school oiri. Icha singbu admission tawidana mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chat sajat ki ahombadu ubiu Slopland Public School Khongjom. Breaking matungda mayambo amukan taram nokchari makadaba pau pijare. Makhatana hauzik sana konungda leiriba aikogi paumi yaifabadagi mikhal haidokraba matung oiriba fibamgi mina uba paudam amuk phangbigani. Hauzik paugi oina iningta lesem sana jaubana Rajya Sabha gi mikhal ase mikhal gi result ase khangdringai matamdagi hauna mafam asida lesem sana jaubagi yum masimakta da hana pre plan tawraga celebration tawnaba leibagi mawongda tongan wa Harauba Fongdoknabagi Thoramgidamaka Tabak Thoram Kalokanabagi Fibam Ngasai, they sumang the Udun Lake Reduga. Howsik election result Hydokra Matunda, my Pakle Haiba, Taba de Gihana Tilamba Miam, the Giamuhena Mafam Masida, Sangaya Sida Tilapaki Fibam Diuri, Howsik, Leshembasanaza, Simagi, election Kavagi certificate Adu Manipur Legislative Assembly the Gilo Matunda, Kaisampatale BJP office. Sankre Habi BJP office or Cray Habagi Paudi Fangli Aduga Konung Leshem Sanaja Bugi Shanghai Sida Housi Tongan Bamike and Muik Namiam Keana celebration Mahagna Bot Karak possible celebration to Nabagi the Makta Tongan ba section cutting the Gia Lak Lipan Bayavadi Leshemba Sanaza Wasina Bot Leblak Matamda Manipurgi CSO Civil Society Organization Tongan Balufkeana Ningtau Oina election contest of Buxi Mata Wafum Kaya Pen the Wafum Adugatongan Basawat Pasawata Bagi Matang the Wafum Kaya Duma Fungdo Narakiva Lake Raveneduga How's it Leshem Basana Zavana Manipurgi Amatang Iraba Raja Savagi said a Sigi the Makta Mikal the Mai Paglak Basigi Matang the in the Leshem Basana we may the Lak Liva Miamgi Wakal on the Karikari Fauli Bahabi Matang the Mampuna coming of Gitanja the Lux Tamo Nasi in Leshem Basana when Raja Savagi election the Mai Paglak Pasita Karikari Wakal Gadifo Yamnungaje Masi Tasing Harakanta di Awana Habijabi Mayam Lady Papuna Mokshe Luenabokoni Aduga Manipurgi Uinasu Apapa Soidana Purakane Habagi Tajaba I want the lake Rajya Sabha Mikhal se hana mamangda tawkiba Rajya Sabha gi Mikhal singduga ngasi tawriba Rajya Sabha gi Mikhal siga khena baje kari da khena vallayena khali aduga election haidoktringer gi matamda leiramba duga hauji election haidoro matungda leirak fauriba wakhalon sigi khena basing matemda thambiba si I want the yam kanna di late aduma warasu ID am di nungaje Mawanda Mana Werakpa Habasi Akoi Manipurgi Winati Yam Kana Papa Wigani Habagi Tajabale I wonder Manipur the CSO Singi Mike the Gay in Leshem Sanaza was in a Raja Sabagi Mikhal se face to drink Tolo candidate among song to have a matam do the election face to have Badinning Togi Kuvam se Hana Tokpi who have a wafum Kaya Fundoki with the Sigi Matang the day Karikari Wafum Tamini. Masi Muebagi Apam Pamba Duni Torigunsu Mana MP Weraga MP Weraba Matunda Manipurgi Damta Soidana Torokani Habasi I Tajabari a chet Boleba Mikhal Tengnava Miamgi the Maktani Miamgi Yaifava Miamgi Nungainava Miamgi Kananava Tabak Toba Ngakani Habasi Mayamni Hena Kangaraba Wafum Ngaktani Ningtau Leshemba Sanaza Wasina Mikhal the Mai Paklaba Matunda Manipurgi the Makta Tonganva Apava Tavaka Torokani Habagi Tazavaka Mahaku Sogali Singi Maike the Gadumak Fongdoner left three adubo election Tengnariba Kuding Makagan have the late election Tengnamatum the Amana Maitiva Amana
mai pakpa haibasi mangda taduna leiraba adumak tawfadraba ithogdang amadi oiribani aduga bot ka hawdre haiduna miyamga loiner roi mahak miyamgi damakta thabak tawroi haibagi wafamdi leite sanakonungdagi cameraman loya ga loinana yaifaba priya hosi bhagi onadi laisemba sana jawbagina bot karaba matungda sanakonungda leiribu fibam sigi fibam da leiri priya Thagachari yaifaba makhataba pauda malemgi oina COVID-19 na kham thengna awaba piriba matam asida state asida su laina asibu laksinna ba lauthokiba lockdown na marmoiraga khunai asigi sel thumda chawna chaitheng ama pirere maraga sida sukwaraba matam asida masagi takhanduna loan khomba thakhai amadi thagi oiba marup sanariba singna matam asida marup pangthokpaga loina na microfinance singna sendoi khombagi thabak pumnamak lepiu haina apunba naharol gi sakti ANS club Konjeng Laikai na Thadora Cherol Mana Hairakli. Khangabok Assembly Constituency gi Manung Chenba Kiam Kongnang Achobadagi Sagai Makong Taba Lokon Lambi Asi Nongju Thamatam Yorakpada Lomi Sing Chathok Chasinda Khudong Chadaba Kaya Leirambadu Lomi Miam gi Awaba Kongnabagi Damak BJP Manipur Pradesh gi Hanagi Vice President Thokchom Jadomanina Masagi Senpam Putoktuna Nung Thajinduna Semjin Kray. Delimitation Act listing ani gi provision sing da yumpham oiba Assam, Nagaland, Arunachal Pradesh, Manipur amasung Jammu Kashmir da Housing Assembly amasung Parliamentary Constituency sing da semdok sanjin tawna ba chathariba process asida matam kuina dagi masagi home constituency da vote hada badi yaba aduga lepadi yadana pothap oina chahi humpugani pan thambirak laba tampaki assembly nipan Hairok Wangjing Tentha Khangabok Wabagai Kakching Hianglam Sugnu amasung Jiribambu Inner Manipur Parliamentary Constituency da yawan gadabani haiba demand adu hena chesin hanbo oina Kakching district ki tongan ba organization singi mihu singna cherol ama delimitation commission of India ge chairperson da pishin kray ngasi MP candidate demand committee ge convener P Somarendra na thadora kiba warol amana wafamasi Fongdok laduna pisin kiba cherol adu da delimitation act listing ani da yauriba geographically compact area communication facilities existing boundaries of administrative unit amasung public convenience haiba provision singi matungina Kakching municipal area gi mayai chabuktagi polling station manga Wabagai assembly constituency da yahona na bawafam su pukhatke Handak ta fallau thokiba SSLC exam da Manipur pumbagi oina taruk suba position tarakhraba Thobal Ningombam da leiba Evergreen Flowers School gi Mahairoi Sadananda Laisang Thembu magi pongna fam lamdam Laisang Them da leiba Indira Memorial Club ki Maikei degi Mahairoi asigi hotna Jamalbu thagat pa fongdok poina pungning thogat khrai Club asigi General Secretary KH Budana thadorok pa chirol amada Sadananda Laisang Them na Manipur pumbagi oina taruk suba mafam kanduna Laisang Them amadi laikai gi mingchet purakpada Indira Memorial Club Laisang Them amadi khulasigi miyamna Mahiroi asigi hona jamal asibu thagaladuna mahaki pungni tungi punsida hena mai pakpa purakpa oisano haina so hairi Kakching Assembly Constituency ge manung channel leiba Palel ge Yangeng Pokpi amasung Palwangma local singda ising pinaba Yangeng Pokpi amasung Palwangma Lokhong Tengthokpa amadi sembada Vuvon Technical and Skill Development BTST Private Limited ki chairman Naurem Nabachandra amasung Bubon Brickfield gi mapu Naurem Nopur anina Lomi singi damak lupali sing yanghai gi selgi tengbang su khusina khrai ngasi Yangeng Pokpi amasung Palwangma Lokhong Committee da selgi tengbang khusina ba aduga mari leinana Naurem Nabachandra na hai Kakching Assembly Constituency gi manungda leiriba miyamgi awana taraba matamda mahaki maikai dagi mathau taba angama mateng pangbane miyamgi pothok chathok kaya puthokliba lomi singna makoina lau singugi thabak tawbada maru oiriba ithai lokhong samgat piba mathau tai amaromda Palel Thong Wangma Laimanai Chingjingi mafam singda MCPDCL gi makhada mai pibada sizinariba electric pole sing phibam phattana leibana miyamda khudong chadaba kaya mayoknare haina laikai adugi miyamna pau pirakpadagi Naurem Nabachandra masamangna MSPDCL gi official sing laktuna yengsinbaga loinana mahaki maikai dagi pangba electric pole amade wire sinbasu mateng pangani haiki tungda Palel maning laikai dasu nupi singi oiba semitlon Hengat hanaba kari karamba thabak sing paikhat pa yabagi haibagi matangda awareness program amasu pangthoki Manipur gi somang kumhai gi saknai raba artist England thiam na lekhidabada film forum Manipur na awaba fongdokre ngasi film
forum asina thadorpa cherol amana laikhidraba saknairaba sumang lila artist Chinglen Thiamna laikhidaba sida forum gi office ta FFM gi thaupuba sing amade film gi thaumi kyana saruk yaduna mifam amafam lama matung minute ani tumina leptuna laikhidraba gi mafamda ikai khumna butki loinana Chinglen Thiamna hinglingaida Manipuri sumang lila bu chawkhatnana bamade sumang lila gi dama kathok lamba singbusu singthaki Manipur ki saknairaba film amadi sumang lila gi artist loinana iramda Manipur Artist Association imagi senior artist Chinglen Thiamna masagi anaba amadagi laikhidabada Palace Compound Imphal da leiba imagi office ta ngasi ayuk pung 9 taba matamda V Neta Chandra Sharma na luchingduna laikhidraba Chinglen Thiamna mahaki atma ingna chingna mapugi khuyada leirunaba minute ani tumina leptuna awaba fongdokpagi thoram ama pangthokre thoram aduda imagi advisor S Tijendra na luchingduna artist pumna magna sarugyaki loinana mahaki nambol khavi da leiba mayumda chatuna imung manungi awabada su sarugyaki Chinglen gi apokpa macha nupa mahaki apokpaga loinaramba singna laktuna imung manungi awabada saruk yakibagidamak akpenba fongdoki loinana leihoriba artist singi yaifanaba amade artist singna ana yek yawrakpa matamda khudong chanabagidamak tongan tongan ba health care scheme singi kanaba fanghaningi haina lenga ki pungning chingsenki India ki Prime Minister Narendra Modi na lebak asigi sotharaba khungang singda leiriba lomi singi senmet lon saukhat hanabagidamak hayeng Garif Kalyan Rozgar Abhiyan India ki district chamaga tara tarukta hogdok lagane hairigba scheme asi hayeng Bihar ki Chief Minister amadi Deputy Chief Minister ga loinana video conferencing ki khuthangda hogdokadori scheme asi Bihar ki Khagari district ki manung chana leiba Beldwar block ki Telihar khungang dagi hogdokadori hairiba scheme asi Maruoina hauzik mayoknariba COVID-19 na maram oraga tungan mafam singda sinmi oina thabak tawruraba matungda halakiba migrant workers singi khudong chaba pinanaba laukhalakpa khongthang amani ngasi nungthil phongna kiba pause singda kari maroiba pau yaribagi habado mayam punna mu khangminasi Manaba coronavirus case yang hengatli recovery ki chang so fagalakle akan ba checkson thorang marakta Rajya Sabha seat ani gi mikhal gi vote thadana krai Kangla Pau BJP na luching ba sarkar laikhigani party manung mapal laigani sarkar asigi mapangal utna ba thorang leire biswa laibak asigi oina coronavirus nabadagi fagalakpagi recovery rate chada yankhindo yore AR amasung police ki apunba team na yamlaba makhal gi hidak fare Pauzel Manipur yauna Rajya Sabha gi set 18 gi mikhal pangthokre kanana mai pakadage haiba khangbangamdre Manipur gi confirm case tatuka marfunipan active chamriga ubutara oire India da pung kun mari gi manung da lising tarahum doiga chamaga somna home positive oikre sagai makhong lambi nung thaduna semjin kre voter ani invalid oire haina EC da complaint taukre Megachandra Aroibda maroiba pau amuka na pijari Manipur ki Rajya Sabha seat amagi mikhalda BJP ki MLA ningthau leisemba sana jawba mai pakre mikhal niyom chumna pangthokte haibagi wakat ECI yokre India ki mafam amatada thoktaba thawong Manipur da thokle ngasi pangthokliba Rajya Sabha ki MP ki mikhal asi speaker na maning tawre haina Congress na maral sikre Rajniti ki kumhai marakta state asida COVID-19 positive oiba masing hangalakpa leptre apunba positive oiba masing chatruka maifu mathoi sok yokre active case masing chamriga humphum doi leiri amadi ngarangdagi ngasi numidang wairam fawbada police amadi Assam Rifles ki apunba kangbuna Imphal More lambida lupa crore ahum henbagi drug amasung tanglaba hida kya fagat pamamkre ngasi ge wanadi Manipur pang patang sada loisinjare mideng tabiribasingba amukahana khurumjari